그만해 이fe 감도이노. 메시는거 메시라디 야로예봐. 아 거기서 뭐 하겠다. 아빠디해. 나가서 뭐 하겠다. 그냥 안 덮어. CPX 뭐 없네. 맘전바. No filter beam. No filter is not hard. Without filter is the best. Vijaya like tong jamna hai. Hi. Nang sa hi do ko. Hello. Ima. Vijaya like. Oh, like to mangali ka pa ni no like to. Tumba buhay. Kuy tumdri eh. Isa lore dark circle na lore bani miyam. Yung to. Dark circle na lore bani isa. Kailangan to kali no haragadi mangali na. Hayo kare ay naman. Now sec from Victoria na hi. Say hi. Hello. The Puspa Tangjam na hi. Hi. Hello everyone. Hello. Ma'am pura mo okay hi ni ay live to. Welcome. Ma'am ting about noi tumna dribo kumain to narige ke hinjang sana ge. Hi mga levi mama hi. Hello Lingtoy. Hello. Kana mission lure. Haite kana no. Ma'am igi live ta changai ba mi singna like macha ma nambiramo. Like macha ma nambiramo. Do khoi mga lebi se sumtawre ba ma'am wari se loi lithoge ma'am da fazana clear oina ai lithok sarage mga lebi gi maramda ai ma'am da mga lebi se gi complain se ai tawjarage ma'am da ai complain tawjarage ma'am da kari complain no haragadi mga lebi is a bad girl, bad baby girl, right? Smile, Pima. Smile tawre, ma'am. Smile tawre. What is say? Ay lira ke. Mga libi siya nung hindi sa tumudra ba. Min mga kagtumya. Ado kay hawale. Di hawsin na mo. Kutum na treba. Kanga ba ma'am? Duni mga libi siya. Ado na di mga libi siya masapa katra. Nako, mi mo loy magre. Si Eikhoi di tumdare chak tok patangari chak am thing na chai ni. Hoida chak thing na chaba mi chu leye ba ko. Khoi di nga khoi chu tok ko kuidri ma'am. Ado ma'am wali sana si mga lebi complain se ain tawjare ma'am na ke hainingi mga lebi da ke hainingi ai haidini akhoi chak tok tangai hai akhoi chak tok tangai hayo masana masamta ni yengjara haraujei ni se nupi macha se masamdo hakachabo hotlunu kendhokini haiba kaino ni haiba kari hai samdo gege laure ba mono kendhokhadi tum hin mana lore bani ne noibo kaino mad hayo se yung mga lebi taw hindi sa kaino sibanalo re hai thank you hai do ko makut basa siling mana hai kana de ai cha se hai kana de aina mayam da loi hai do kha complain tawrabani munu to mayam ke hinjang sana ge hairamo mai kari hinjang sai hai ba se hayune se aina thebura jaroi ba se ngang se mangali bi se tumba yadra male
ꯗꯨꯅꯤ ꯃꯌꯥꯝ ꯇꯨꯝꯕ ꯌꯥꯗꯅꯕꯨ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯚ ꯊꯥꯔꯛꯑꯕꯅꯤ ꯈꯔ ꯂꯝ ꯍꯦꯜꯂꯦ ꯇꯧꯔꯤ ꯌꯥꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯃꯦꯠꯁꯦ ꯂꯣꯏꯔꯦ ꯑꯩꯁꯦ ꯂꯚ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅ ꯍꯥꯏꯅꯣ ꯀꯔꯝꯕ ꯅꯦꯅꯦꯅ ꯍꯥꯏꯅꯣ ꯌꯦꯡꯁꯤ ꯖꯤꯅꯥꯅ ꯍꯥꯏꯌꯦ ꯂꯚ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯅꯦꯅꯦ ꯊꯦꯡꯀ꯭ꯌꯨ ngồi tụi mình là ngồi Kay hanyo chắc chara bo inama hai chắc chare khoi chắc cha duna thabak loisilai lai tin khoiramaga khoi lai khoiram khodana loiraga oi famung changjarabani ba Munu payu no pai di tara ni da oi dum ta jeng ta ma biu Mamase masak thibna loya munu kiba gamda ngam inamagi video ase to mina haiba ka amta uba phangaroi ai kadinoni pumai thame se mangale biji kamai da noi khangde inamagi video se yengba yam nungai imphal da su la o inama ai imphal la yam lakningi myam nongwadi soidana lakani imphal da laknabagi damakta ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯁꯦꯚꯤꯡ ꯇꯧꯕ ꯍꯧꯔꯒꯦ ꯖꯤꯅꯥꯁꯦ ꯀꯥꯏꯒꯤꯅꯣ ꯁꯨꯁꯥꯟ ꯍꯦꯜꯂꯣ ꯁꯨꯁꯥꯟ ꯄꯨꯔꯥ ꯑꯩ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯅꯨꯃꯤꯠ ꯃꯈꯥꯒꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯒ ꯃꯥꯜꯂꯝꯗ꯭ꯔꯦ ꯍꯥꯏꯕ ꯁꯛꯁꯦ ꯁꯤꯒꯁꯨ ꯎꯔꯤꯡꯉꯦ ꯇꯧꯔꯤꯌꯦ ꯅꯥꯕ꯭ꯔꯥ ꯅꯥꯔꯤꯕ ꯂꯥꯏꯐꯁꯤꯒꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯁꯛ ꯎꯅꯕ ꯌꯥꯔꯕ ꯑꯣꯏꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯨꯅꯦ ꯑꯁꯦꯡꯕꯗ ꯃꯆꯥꯅꯨꯄꯤ ꯇꯨꯝꯗ꯭ꯔꯤꯕꯣ ꯈ꯭ꯔꯤꯁꯇꯤꯅꯥ ꯇꯨꯝꯗ꯭ꯔꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯇꯧꯗꯅ ꯂꯩꯁꯤ ꯌꯦꯡꯉꯨ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅꯣ ꯌꯦꯡꯉꯨ ꯂꯣꯠꯇꯅꯒ ꯂꯩꯈ꯭ꯔꯦꯗꯣ ꯇꯨꯝꯅꯤꯡꯉꯦ ꯅꯨꯄꯤꯁꯦ ꯃꯃꯩ ꯎꯏꯁꯜꯂꯛꯑꯦ ꯑꯣ ꯃꯃꯥ ꯂꯩ ꯇꯨꯝꯅꯤꯡꯉꯦ ꯅꯨꯄꯤꯁꯦ ꯇꯨꯝꯍꯟꯒꯦ ꯑꯝꯇ ꯑꯩ ꯃꯥꯁꯦ ꯍꯣꯠꯅꯕꯗ ꯇꯨꯝꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯂꯣꯏꯔꯕꯅꯤ ꯑꯝꯇ ꯉꯥꯏꯈꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦ ꯉꯥꯏꯈꯣꯁꯦ ꯉꯥꯏꯈꯣꯁꯦ ꯇꯧꯏꯁꯤ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯑꯕ ꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯝꯇ ꯂꯩꯌꯨꯀꯣ ꯑꯩ ꯃꯉꯥꯜ ꯂꯩꯕꯤꯁꯦ ꯗꯣꯞ ꯖꯩꯒꯦ ꯗꯣꯞ ꯖꯩꯒꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯁꯦ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯅꯅꯦ ꯈꯪꯕ ꯁꯨꯃꯥꯏꯅꯅꯦ ꯇꯧꯔꯒꯅꯦ ꯅꯪꯁꯦ ꯗꯣꯞ ꯐꯨꯔꯒꯦ ꯃꯃꯥꯅ ꯗꯣꯞ ꯐꯨꯔꯒꯦ ꯃꯃꯥꯅ ꯅꯨꯡꯁꯤꯗꯕꯤ ꯃꯆꯥꯒꯤ ꯇꯥꯏꯞꯇꯅꯦ ꯅꯨꯡꯁꯤꯗꯕ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯃꯃꯥꯅ ꯐꯨꯗ꯭ꯔꯒꯗꯤ ꯅꯪꯁꯦ ꯌꯥꯔꯣꯏꯗꯣꯔꯤ ꯃꯁꯤ ꯈꯔ ꯅꯨꯄꯤ ꯃꯆꯥꯁꯦ ꯈꯔꯗꯤ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯃꯁꯤ ꯐꯧꯕꯤꯒꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯑꯣꯏꯗꯣꯔꯤꯕ ꯈꯪꯗꯦ ꯉꯥꯏꯈꯣꯁꯦ ꯃꯃꯥ ꯃꯤꯉꯣꯟꯗ ꯂꯥꯏꯔꯤꯛ ꯊꯥꯔꯒ ꯑꯗꯨꯒ ꯅꯪ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯇꯥꯕꯗꯣ ꯏꯟꯗ꯭ꯔꯗꯤ
ꯃꯌꯥꯝꯅ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯃꯉꯥꯜꯂꯩꯕꯤ ꯏꯁ ꯑꯦ ꯕꯦꯗ ꯒꯔꯜ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯃꯥ ꯃꯨꯛꯅꯕꯗ ꯑꯩꯁꯦ ꯂꯣꯏꯔꯦꯅꯦ ꯂꯥꯅꯣ ꯂꯥꯛꯒꯅꯨ ꯑꯣ ꯀꯩꯅꯣ ꯁꯨꯝ ꯇꯧꯗꯅ ꯂꯣꯏꯔꯦ ꯃꯤꯠꯇ ꯉꯥꯏꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯑꯣ ꯑꯣ ꯆꯦꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯍꯤꯁꯦ ꯍꯥꯏꯔꯔꯣꯏ ꯊꯥꯖꯔꯔꯣꯏ ꯁꯛꯀꯦ ꯊꯤꯃꯟꯈꯤꯗꯅ ꯑꯗꯨꯗꯩꯗꯤ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯌꯦ ꯇꯨꯝꯗꯦ ꯀꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯃꯤ ꯃꯁꯛ ꯈꯪꯅꯗ꯭ꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯃꯥꯅ ꯈꯜꯂꯒ ꯑꯩ ꯆꯠꯈ꯭ꯔꯅꯦꯅ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯁꯤꯃꯥ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅꯁꯦ ꯀꯧꯊꯣꯛꯗꯅ ꯂꯩꯌꯦ ꯑꯍꯝ ꯍꯣ ꯍꯣꯏ ꯉꯥꯏꯒꯦ ꯐꯖꯅ ꯑꯃ ꯁꯨꯝꯕꯤꯔꯣ ꯍꯥꯏꯌꯦ ꯑꯝꯇ ꯁꯨꯝꯕꯤꯌꯨ ꯍꯥꯏ ꯁꯤꯅ ꯃꯉꯥꯜꯂꯩꯕꯤ ꯇꯨꯝꯒꯗ ꯃꯉꯥꯜꯂꯩꯕꯤ ꯌꯥꯗꯦ ꯇꯧꯗꯣꯔꯤ ꯃꯃꯤꯠꯁꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉ ꯂꯩ ꯃꯉꯥꯜꯂꯩꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯇꯤꯟꯅꯔꯨꯔꯣ ꯃꯉꯥꯜꯂꯩꯕꯤꯒ ꯅꯣꯏ ꯈꯪꯉꯕ ꯏꯅꯝꯃ ꯅꯣꯏꯔꯣꯝꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯃꯤ ꯈꯪꯅꯕ ꯑꯝꯇ ꯂꯩꯇꯦ ꯂꯥꯛꯎ ꯑꯩꯈꯣꯏꯔꯣꯝꯗ ꯈꯪꯅꯕ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯩꯁꯨꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤꯗꯤꯅ ꯏꯅꯝꯃ ꯅꯣꯏꯔꯣꯝꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯅꯣꯝꯇ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯗꯥꯏ ꯅꯦꯛꯁ ꯀꯗꯥꯏ ꯑꯗꯩꯗꯤ ꯃꯉꯥꯜꯂꯩꯕꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯋꯥꯏꯑꯦ ꯃꯉꯥꯜꯂꯩꯕꯤꯁꯦ ꯂꯝ ꯍꯦꯜꯂꯦꯒ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯅꯝꯃ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯈꯤꯗꯣꯏꯅꯤꯀꯣ ꯃꯤꯁ ꯌꯨ ꯀꯩꯅꯣꯅꯦ ꯉꯥꯏꯈꯣ ꯃꯣꯕꯥꯏꯜ ꯂꯣꯠꯁꯟꯒꯦ ꯑꯝꯇ ꯃꯁꯤ ꯉꯥꯜꯂꯒ ꯀꯩꯗ ꯇꯧꯔꯤꯅꯣ ꯉꯥꯏꯈꯣꯁꯦ ꯃꯋꯥꯒ ꯂꯩꯇꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯦ ꯁꯦ ꯇꯧꯗꯣꯔꯤ ꯃꯃꯥꯅ ꯂꯥꯛꯅꯣ ꯅꯪ ꯇꯧꯔꯣ ꯍꯥꯏꯗꯦ ꯕꯕꯥꯅ ꯍꯥꯏꯗꯣ ꯅꯪ ꯇꯨꯝꯃꯣ ꯍꯥꯏꯕ ꯈꯪꯉꯕ ꯅꯪ ꯍꯧꯔꯣ ꯍꯥꯏ ꯅꯠꯇꯦ ꯁꯨꯝꯕꯗ ꯇꯨꯝꯗꯁꯦ ꯑꯃꯨꯛ ꯁꯨꯡꯖꯥ ꯌꯥꯗꯦ ꯀꯩꯗꯧ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯁꯤ ꯊꯪꯅꯔꯒꯦ ꯍꯪꯅꯤꯡꯅꯦ ꯁꯤ ꯈꯪꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯃꯣꯕꯥꯏꯜꯗꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯇꯣ ꯑꯗꯨꯝ ꯂꯩꯖꯔꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯔꯅꯤ
ꯑꯩꯒ ꯌꯥꯏꯐꯕꯤꯒꯁꯦ ꯃꯤꯡ ꯃꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗꯅ ꯌꯥꯏꯐꯕꯤ ꯀꯁꯥꯔꯗꯅ ꯌꯥꯏꯐꯕꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯥꯟꯅꯩꯌꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗ ꯌꯨꯝꯁꯦ ꯌꯨꯝ ꯍꯥꯏꯅꯤ ꯀꯁꯥꯔꯗꯅ ꯌꯨꯝꯁꯦ ꯃꯕꯣꯛꯁꯦ ꯃꯁꯨꯒꯤ ꯃꯃꯤꯡꯒ ꯈꯪꯖꯜꯂꯛꯇꯦ ꯃꯉꯥ ꯂꯩꯕꯤ ꯍꯥꯏꯕ ꯑꯩꯕꯨ ꯉꯥꯎꯁꯤꯜꯂꯛꯇꯣꯏꯔꯦ ꯅꯪꯅ ꯍꯥꯏꯌꯣꯅ ꯃꯉꯥ ꯂꯩꯕꯤ ꯍꯥꯏꯕ ꯀꯁꯥꯔꯗꯅ ꯌꯨꯝꯁꯦ ꯖꯨꯝ ꯍꯥꯏꯕꯅꯦ ꯃꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯗꯨꯒ ꯆꯠꯈ꯭ꯔꯕꯅꯦꯕ ꯖꯦꯒꯤ ꯑꯗꯨ ꯌꯦꯡꯉꯨ ꯑꯗꯩꯗꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯂꯥꯛꯑꯦ ꯂꯥꯏꯛ ꯍꯥꯟꯅ ꯇꯧꯖꯔꯦ ꯃꯉꯥꯜꯂꯩꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯁꯣꯝꯗꯗꯤ ꯃꯉꯥꯜꯂꯩꯕꯤ ꯂꯝꯍꯦꯟꯒꯅꯤ ꯑꯊꯧꯕ ꯃꯩꯇꯩꯅ ꯍꯥꯏꯌꯦ ꯆꯦ ꯇꯨꯝꯗ꯭ꯔꯤꯕ ꯇꯨꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯍꯣꯠꯅꯔꯒ ꯂꯩ ꯌꯥꯝ ꯐꯕꯤ ꯆꯟ ꯈꯪꯉꯝꯅ ꯍꯥꯏꯌꯦ ꯃꯉꯥꯜꯂꯩꯕꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯄꯨꯒ ꯑꯗꯨꯝ ꯂꯩꯍꯟꯕꯤꯌꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯞꯄꯗ ꯁꯤꯗꯧꯔꯦ ꯍꯥꯏꯌꯦ ꯃꯄꯨꯒꯅꯦ ꯑꯗꯨꯝ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯌꯦ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯩꯗꯤ ꯅꯤꯔꯃꯂꯥ ꯗꯦꯕꯤꯅ ꯃꯉꯥꯜꯂꯩꯕꯤ ꯂꯚ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯅꯤꯔꯃꯂꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯣ ꯅꯦꯅꯦ ꯅꯤꯔꯃꯂꯥ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜꯂꯩꯕꯤꯁꯦ ꯂꯝ ꯍꯦꯜꯂꯤꯁꯤꯗꯤ ꯈꯪꯗꯕ ꯅꯣꯏꯅꯗꯤ ꯈꯪꯉꯕ ꯍꯥꯏꯅ ꯍꯥꯏꯗꯣꯛꯇꯕꯩ ꯋꯥꯅꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯏꯅꯝꯃꯁꯨ ꯇꯨꯝꯃꯣꯀꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯖꯤꯅꯥ ꯑꯩꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯨꯝꯗꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯣ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯁꯦ ꯀꯔꯤ ꯑꯣꯏꯒꯦ ꯌꯦꯡꯉꯣ ꯁꯤꯠꯇꯣꯛꯄꯁꯦ ꯇꯨꯝꯃꯣ ꯌꯥꯗꯦ ꯍꯥꯏꯕ ꯁꯤ ꯑꯩ ꯈꯨꯁꯤ ꯃꯁꯤꯡ ꯊꯤꯅ ꯂꯩꯔꯤꯁꯦ ꯇꯧꯔꯤꯁꯦ ꯎꯔꯕꯁꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯖꯁ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯔꯒꯦ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯗꯨꯝ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯔꯛꯄꯅꯦꯕ ꯀꯔꯤꯅꯣ ꯆꯦ ꯑꯉꯥꯡꯁꯦ ꯑꯍꯥꯟꯕꯅꯤ ꯆꯦꯅ ꯂꯥꯏꯚ ꯇꯧꯕꯗ ꯊꯦꯡꯅꯕ ꯑꯣ ꯁꯍꯤꯔ ꯍꯥꯏꯔ ꯌꯦꯡꯒꯦ ꯁꯍꯤꯔ ꯑꯍꯃꯠ ꯑꯣ ꯑꯍꯥꯟꯕꯅꯤ ꯍꯥꯏꯌꯦ ꯀꯀꯥꯗ ꯍꯥꯏꯁꯦ ꯎꯔꯕ ꯀꯀꯥ ꯀꯧꯗꯔ ꯗꯗꯥ ꯀꯧꯗꯔ ꯏꯅꯝꯃ ꯀꯣꯏꯆꯠ ꯆꯠꯂꯣ ꯑꯗꯨꯒ ꯇꯨꯝꯕ꯭ꯔꯥ ꯑꯗꯨ ꯇꯧꯁꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯉꯣ ꯏꯅꯝꯃ ꯑꯗꯨꯒ ꯃꯊꯨꯟꯗ ꯄꯣꯞ ꯊꯥꯕꯤꯌꯣ ꯃꯊꯨꯟꯗ ꯄꯣꯞ ꯊꯥꯔꯦ ꯌꯥꯗ꯭ꯔꯦ ꯕꯣꯕꯣꯛ ꯄꯝꯍꯜꯂꯨꯔꯣ ꯆꯣ ꯕꯣꯕꯣꯛ ꯄꯝꯍꯜꯂꯒ ꯉꯥꯛꯇꯪ ꯕꯣꯕꯣꯛ ꯆꯠꯂꯨꯔꯣ ꯆꯣ ꯕꯣꯕꯣꯛꯇ ꯁꯨꯝꯍꯜꯂꯨ ꯍꯥꯏ ꯃꯤꯅ ꯍꯥꯏꯕ ꯅꯣꯏꯒꯤ ꯑꯥꯒꯤ ꯅꯕꯣꯛꯇꯅꯤ ꯍꯥꯏꯗꯣ ꯅꯪꯉꯣꯟꯗꯗꯤ ꯍꯥꯏꯍꯦ ꯅꯪ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯅꯠꯇꯦ ꯃꯕꯣꯛꯇ ꯑꯝꯇ ꯁꯨꯝꯍꯜꯂꯨ ꯍꯥꯏ ꯕꯣꯞ ꯊꯥꯔꯒ ꯃꯁꯛ ꯎꯅꯔꯗꯤ ꯌꯥꯔꯔꯣꯏ ꯃꯁꯛ ꯎꯅꯗꯕꯤꯗ ꯃꯁꯛ ꯎꯅꯗꯕꯤꯗꯔꯣ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯐꯃꯨꯡ ꯄꯨꯁꯟꯈ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯐꯃꯨꯡꯗ ꯄꯨꯁꯜꯂꯗꯤ ꯌꯥꯔꯔꯣꯏ ꯇꯨꯝꯃꯣꯏ ꯃꯥ ꯇꯨꯝꯃꯔꯣꯏ ꯗꯣ ꯀꯞꯈ꯭ꯔꯦꯗꯣ ꯀꯞꯈ꯭ꯔꯦ ꯂꯥꯛꯑꯣ ꯃꯃꯥ ꯂꯥꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯃꯉꯥꯜꯂꯩꯕꯤ ꯒꯨꯗ ꯅꯥꯏꯠ ꯂꯥꯛꯑꯣ ꯀꯩ ꯀꯞꯄꯤꯅꯣꯅꯦ ꯀꯞꯇ꯭ꯔꯗꯤ ꯂꯥꯎ ꯃꯃꯥ ꯐꯝꯒꯦ ꯋꯥ ꯀꯥꯏ ꯀꯞꯄꯛꯏꯅꯦ ꯁꯣꯟ ꯀꯥꯗ ꯆꯪꯗꯩ ꯇꯧꯕꯗꯣ ꯑꯗꯨꯒ ꯀꯞꯄꯤꯅꯦ ꯌꯥꯝ ꯐꯠꯇꯕꯤ ꯅꯨꯄꯤꯅꯦ ꯃꯁꯤ ꯐꯠꯇꯕꯤꯅꯦꯍꯦ ꯂꯥꯎꯅꯦ ꯈꯔ ꯆꯪꯉꯧꯅꯦ
Ngaktra. Wah kapine. Masa yang mana tu mano? Yang ni ya, right? Mata aku sih. Ada. Tahu dia barang masih. Luna pada na bukti. Wah, sangai. Tadi. Tadi kadang turi. Tadi kadang turi. Mama thadok pa jada bi macam piai duduni. Mami tu kayak gini supaya sih kalau itu buat. Mami tu suruh tenang. Uisan bi jana teh masih tu mau deh. Nupa tu situ mau deh. Tumin na le tumda sini mati tumin na le bi jatuh ni. Aina kau bawa ni ai. Nai he, munu nang mun nai nè. Nai, munu man nai, Bob, please. Ta jinda leirang na haiba. Say what it's like. Sigi ichin inao kaya sugi hangi nupa mayong giro nataraga ipam giro ni hay ipam giro ni ipam gidi ningon ngata ahum ni nupa mayong gina anini hay taragasu adum saksange isay manaba ama sina Tumba yanaba la kaya hahaglaw siya la hahaglaw ini ano pinasa siya kukuta ka dra kukuta ka mama ôi mày bị mắc ôi tăng thắc nào ạ cô mà đâu cái không mẹ làm tới đây à khốn he gu có tăng hay đặt kê he ai xe gu tăng hay đặt kê mà cha nó nói gu có tăng hay đặt kê mà na mà sắp nước chinh ở lúc này Mono làm hèn rồi làm hèn đi ra đi ngang phá bala iya làm hèn mà ngang cũng mà lỗi pha này ngasi se earthquake lay hay bade mayam ahing tumna no duna live to na live to na iga lay mines se kuko thang hak lao đi bisa dulu kan bisa Hai kok mau sampai sini loh mama please try to understand gimana ngang masih please
please, baby, please. No, please. Lao, somebody mommy chinga no, please. No. Oh. Ma'am, yeah. Ma'am, Mrs. I'll quickly bene. Tu haure. Dulu siya mga tauwa ya de siya. Nana ngam ngara. Khởi tấm đuổi đã tụm rồi vẫn ra mà đang ngầm nó ra bả chị na ahal lo tụm biro ai sẽ han chị nào han này ô ai na mau tụm bi ôi ba nupa na ahal lo nupa na tụm này 삼재 찡이 좀 나야 옷이 딸리네 쟤 누아이 봐 누아이 Ang trên và xe hoa bên đây chị ngoài mà cô bớt nó hài đi tao nó mà xăm bay nó mà đã chinh à nó vậy ai cha chị tôi mà tao bớt xe chị bay nhé chị bay xăm chị chinh à nó này mà này mama is spinning mà sao mama is spinning thấu dạ đi chỗ mga libisi chị sẽ tụm những mà hai dòng chị sẽ tụm những ba mà lấy am nó waram là nè tụm những ngọc cây rồi nè mama này nè cái đầu gà hai cái đầu gà hai mama masa mani yung sa panjari siya siya pala tiba lang to iba cây nữa này cây nữa là sao mà hai cây nữa này bung tôn 이사이가 저럴 거라 타 붕돈 나짜 모랑비 보비게 나짜 모랑비 보비게 이거는 제가 레이바 안 보이시 작다보다 타 붕돈 타 붕돈 나짜 모랑비 보비게 보비 사람비 tabungton ala ori ne mama smai chumi nang kau go mani cây cấp nhưng bro tabungton tabungton nacha morang bi po bige po bi sana na bige hay vong charong amatang hay vong charong amatang
ꯊꯥꯗꯕꯤꯔꯛꯎꯅꯦ ꯊꯥꯕꯨꯡꯇꯣꯟ ꯊꯥꯗꯕꯤꯔꯛꯎꯅꯦ ꯊꯥꯕꯨꯡꯇꯣꯟ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯒ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯒ ꯊꯥꯒꯤ ꯂꯩꯕꯥꯛ ꯆꯠꯇꯨꯅ ꯊꯥꯒꯤ ꯂꯩꯕꯥꯛ ꯀꯣꯏꯗꯨꯅ ꯃꯃꯥꯒꯤ ꯍꯩꯕꯣꯡ ꯍꯦꯛꯂꯛꯀꯦ ꯃꯃꯥꯒꯤ ꯍꯩꯕꯣꯡ ꯄꯨꯔꯛꯀꯦ ꯊꯥꯕꯨꯡꯇꯣꯟ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯡꯕꯤ ꯄꯣꯕꯤꯒꯦ ꯁꯅꯝ ꯅꯝꯕꯤꯒꯦ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯇꯪ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯇꯪ ꯊꯥꯗꯕꯤꯔꯛꯎꯅꯦ ꯊꯥꯕꯨꯡꯇꯣꯟ ꯊꯥꯗꯕꯤꯔꯛꯎꯅꯦ ꯊꯥꯕꯨꯡꯇꯣꯟ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯧꯔꯛꯀꯅꯨꯅꯦ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯒ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯒ ꯊꯥꯒꯤ ꯂꯩꯕꯥꯛ ꯆꯠꯇꯨꯅ ꯊꯥꯒꯤ ꯂꯩꯕꯥꯛ ꯀꯣꯏꯗꯨꯅ ꯃꯃꯥꯒꯤ ꯍꯩꯕꯣꯡ ꯍꯦꯛꯂꯛꯀꯦ ꯃꯃꯥꯒꯤ ꯍꯩꯕꯣꯡ ꯄꯨꯔꯛꯀꯦ ꯊꯥꯕꯨꯡꯇꯣꯟ ꯊꯥ ꯑꯩꯕꯨ ꯅꯣꯛꯁꯤꯔꯥ ꯑꯩꯕꯨ ꯀꯞꯁꯤꯔꯥ ꯇꯝꯂꯝꯂꯦꯒꯤ ꯂꯥꯏꯕꯛꯇ ꯆꯨꯝꯅꯒ ꯊꯤꯛ ꯊꯤꯛꯀ ꯍꯥꯏꯒꯠꯂꯛꯏꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯊꯣꯏꯅꯤ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯀꯅꯨ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯀꯅꯨ ꯃꯔꯝ ꯃꯣꯛꯄꯤ ꯑꯉꯥꯡꯅꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯆꯥꯅꯤ ꯃꯃꯥꯅ ꯁꯨꯝꯕꯤꯒꯦ ꯃꯃꯥꯅ ꯇꯧꯕꯤꯒꯦ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯀꯅꯨ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯀꯅꯨ ꯑꯩꯒꯤ ꯏꯆꯥ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯤꯅꯤꯗ ꯃꯃꯥꯅ ꯇꯧꯕꯤꯒꯦ ꯃꯃꯥꯅ ꯁꯨꯝꯕꯤꯒꯦ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯀꯅꯨ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯀꯅꯨ ꯃꯃꯥꯒꯤ ꯃꯆꯥ ꯊꯣꯏꯅꯤꯗ ꯃꯃꯥꯒꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯃꯃꯥꯅ ꯇꯧꯕꯤꯔꯤ ꯃꯃꯥꯅ ꯁꯨ ꯇꯧꯕꯤꯔꯤ ꯀꯩꯒꯤ ꯀꯞꯇꯣꯅꯣ ꯃꯔꯝ ꯃꯣꯛꯄꯤ ꯏꯆꯥꯅꯤ ꯃꯔꯝ ꯃꯣꯛꯄꯤ ꯑꯉꯥꯡꯅꯤ ꯃꯃꯥꯒꯤ ꯔꯥꯁꯤ ꯂꯩꯕꯤꯅꯤ ꯃꯃꯥꯒꯤ ꯃꯆꯥ ꯑꯇꯥꯡꯕꯅꯤ ꯃꯃꯥꯒꯤ ꯅꯨꯅꯨ ꯑꯉꯥꯡꯅꯤ ꯀꯞꯄꯣꯏꯅꯦꯅꯦ ꯀꯞꯄꯣꯏꯅꯦ ꯔꯥꯁꯤ ꯂꯩꯕꯤ ꯃꯆꯥꯅꯤ ꯃꯃꯥꯒꯤ ꯑꯇꯥꯡꯕ ꯑꯉꯥꯡꯅꯤ ꯃꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯏꯟꯕꯤ ꯑꯉꯥꯡꯅꯤ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯅꯤ ꯃꯃꯥꯒꯤ ꯑꯇꯥꯡꯕ ꯏꯆꯥꯅꯤ na 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 tumba tumba nusiye nusi mana kapningi
ꯕꯥꯕꯨꯜ ꯆꯤꯆꯤ ꯀꯧꯌꯦ ꯀꯩ ꯍꯥꯏꯒꯦ ꯕꯥꯕꯨꯜ ꯇꯨꯝꯃꯕ ꯃꯉꯥꯜꯂꯩꯕꯤꯁꯦ ꯍꯥꯏ ꯇꯨꯝꯊꯔꯛꯑꯦ ꯃꯃꯥꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯍꯩꯌꯦ ꯑꯦꯠꯂꯤꯁ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯌꯦ ꯈꯣꯟ ꯐꯖꯗ꯭ꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯖꯔꯤ ꯍꯣꯏ ꯑꯩꯗꯤ ꯇꯨꯝꯃꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯁꯨ ꯇꯨꯝꯕꯤꯔꯣ ꯃꯥꯁꯨ ꯇꯨꯝꯊꯔꯛꯄꯗ ꯉꯥꯏꯔꯤꯕꯀꯣ ꯃꯈꯥꯗ ꯊꯝꯕ ꯌꯥꯈꯤꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯈꯔ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯝꯃꯅꯤꯗꯅ ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯇꯨꯝꯈꯤꯔꯣꯏ ꯋꯥꯠꯂꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯂꯧꯖꯩꯕ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯉꯝꯕ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯂꯧꯕꯗꯣ ꯑꯩꯁꯦ ꯑꯣꯜꯋꯦꯁꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯁꯪꯗꯦ ꯃꯉꯥꯜꯂꯩꯕꯤꯁꯦ ꯇꯨꯝꯕꯩ ꯇꯨꯝꯗꯕꯩ ꯇꯧꯕꯅꯤꯅ ꯇꯨꯝꯗꯦ ꯃꯉꯥꯜꯂꯩꯕꯤꯁꯦ ꯑꯌꯥꯝꯕ ꯑꯩ ꯑꯩꯉꯣꯟꯗ ꯅꯛꯁꯟꯅ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯉꯝꯗꯦꯕ ꯑꯃ ꯑꯗꯨꯝ ꯀꯩꯀꯥ ꯃꯆꯥ ꯃꯁꯨ ꯊꯕꯛ ꯑꯗꯨꯝ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯉꯝꯗꯦ ꯑꯗꯨꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯏꯪꯅ ꯆꯤꯛꯅ ꯃꯥ ꯇꯨꯝꯈ꯭ꯔꯒ ꯃꯤ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯒ ꯒꯥꯔꯤꯒꯁꯦ ꯆꯠꯇ꯭ꯔꯦꯕꯀꯣ ꯂꯝꯕꯦꯟꯗ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯑꯩ ꯏꯗꯤꯇꯤꯡ ꯇꯧꯔꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯖꯁ ꯁꯤꯝꯄꯜ ꯚꯤꯗꯤꯑꯣ ꯉꯥꯛꯇꯁꯨ ꯑꯣꯏꯅꯤ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯏꯗꯤꯇꯤꯡꯗ ꯌꯥꯝꯅ ꯃꯇꯝ ꯄꯤꯕ ꯉꯝꯗꯦ ꯃꯌꯥꯝ ꯏꯗꯤꯇꯤꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯁꯥꯊꯤꯅ ꯆꯪꯉꯤ ꯕꯥꯔ ꯍꯟꯖꯟ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯈꯤꯇꯪ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯐꯕ ꯃꯤ ꯑꯃꯃꯝꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯑꯃ ꯁꯣꯏꯈꯤꯕꯗ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯗꯥꯅꯦꯅꯀꯣ ꯑꯗꯨꯅꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯊꯣꯔꯛꯑꯒ ꯍꯥꯟꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯁꯣꯏꯗꯅꯕ ꯉꯝꯅꯕꯒꯤꯗꯤ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯦꯅꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯅ ꯑꯩ ꯃꯥꯛ ꯇꯨꯝꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯁꯦꯞ ꯇꯧꯔꯝꯃꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯝꯃꯒ ꯑꯩ ꯇꯨꯝꯗꯣꯏꯅꯤ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗꯁꯦ ꯌꯥꯡꯅ ꯑꯣꯏꯌꯦꯕꯀꯣ ꯃꯌꯥꯝ ꯁꯥꯊꯤꯅ ꯁꯤꯁꯨ ꯃꯈꯜ ꯏꯁꯇ꯭ꯔꯒꯜ ꯃꯈꯜ ꯑꯃꯅꯤ ꯃꯌꯥꯝ ꯈꯪꯉꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯅꯧꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯅꯧꯕꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤꯀꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯒꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯗꯣꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨꯅꯦ ꯚ꯭ꯌꯨꯁꯤꯒ ꯂꯥꯏꯛꯁꯤꯒ ꯁꯥꯊꯤꯅ ꯈꯦꯠꯅꯩꯕ ꯃꯌꯥꯝꯀꯣ ꯑꯗꯨꯅꯦꯕ ꯑꯗꯨꯝ ꯚ꯭ꯌꯨꯅ ꯌꯥꯝꯃꯒ ꯂꯥꯏꯛꯅ ꯈꯤꯇꯪ ꯌꯥꯝꯃꯦ ꯈꯤꯇꯪ ꯂꯤꯛꯏꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯃꯤ ꯈꯤꯇꯪꯇꯅ ꯑꯣꯏꯁꯨ ꯂꯥꯏꯛ ꯄꯤꯕꯤꯔꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯑꯦꯟ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯁꯨ ꯇꯨꯝꯕꯤꯔꯣ ꯊꯦꯡꯉꯦ ꯁꯥꯊꯤꯅꯁꯨ ꯊꯦꯡꯉꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊꯦꯡꯉꯒ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯦꯕꯀꯣ ꯖꯁ ꯑꯩꯅ ꯀꯩ ꯍꯥꯏꯅ ꯂꯥꯏꯐ ꯊꯥꯔꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯍꯣꯏ ꯗ꯭ꯌꯨꯇꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯦ ꯈꯜꯂꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯦꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯂꯣꯏꯅꯔꯕꯅꯤꯅ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯅꯔꯕꯅꯤꯅ ꯃꯥꯏ ꯀꯥꯗ ꯂꯣꯏ ꯆꯪꯅꯕ ꯃꯇꯝ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝꯅꯦꯕ ꯌꯦꯡꯉꯨꯇꯨ ꯍꯨꯏꯕ ꯈꯣꯡꯕ ꯃꯈꯣꯟ ꯇꯥꯗ꯭ꯔꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯃꯅ ꯆꯤꯛꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯒꯥꯔꯤ ꯆꯦꯟꯕ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯃꯥ ꯏꯆꯥ ꯊꯧꯔꯨ ꯃꯥꯔꯨ ꯑꯣꯟ ꯂꯩꯕꯁꯤꯒ ꯖꯁ ꯑꯩꯅꯀꯣ ꯂꯥꯏꯐ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯔꯒ ꯃꯉꯥꯜꯂꯩꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯁꯨ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯖꯍꯧꯔꯅꯤ ꯑꯗꯩꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯂꯥꯏꯐꯁꯤꯒ ꯑꯗꯨꯝ ꯃꯤ ꯑꯃꯅꯤꯇꯪꯑꯣꯏꯁꯨ ꯌꯦꯡꯉꯒꯗꯤ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯐꯇ ꯊꯥꯔꯛꯄꯅꯦꯕ ꯃꯌꯥꯝ ꯑꯗꯨꯅꯤ ꯉꯥꯛꯇꯪꯒꯤ ꯀꯗꯔꯗꯣ ꯃꯥꯒꯤ ꯇꯨꯝꯅꯕ ꯍꯥꯏꯅ ꯊꯦꯝꯕꯗ ꯁꯪꯒꯣꯝꯁꯦ ꯀꯌꯥꯔꯛ ꯁꯦꯝꯃꯦ ꯀꯌꯥꯔꯛ ꯄꯤꯊꯛꯑꯦ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯤꯕꯅꯤ ꯅꯣꯏꯕꯨ
ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯇꯨꯝꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯌꯥꯝ ꯇꯨꯝꯅꯔꯕ ꯅꯣꯏ ꯀꯅꯥꯝ ꯆꯦꯠ ꯇꯧꯔꯛꯇ꯭ꯔꯦ ꯍꯦꯜꯂꯣ ꯔꯦꯗꯤꯃꯥ ꯁꯔꯃ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯀꯁꯔ ꯀꯄꯜ ꯉꯥ ꯊꯣꯡꯕ ꯏꯟꯗ꯭ꯔꯖꯤꯠ ꯆꯦꯛꯀꯣꯟ ꯍꯥꯏꯔ ꯏꯟꯗ꯭ꯔꯖꯤꯠ ꯆꯦꯛꯀꯣꯟ ꯍꯦꯜꯂꯣ ꯂꯥꯏꯚꯁꯦ ꯂꯥꯏꯚꯁꯦ ꯊꯥꯔꯒ ꯑꯃꯨꯛ ꯃꯨꯊꯠꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤꯀꯣ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯤ ꯌꯦꯡꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯅ ꯑꯃꯨꯛ ꯃꯨꯊꯠꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯆꯪꯕꯤꯔꯒ ꯑꯃꯨꯛ ꯑꯩꯅ ꯃꯨꯊꯠꯈ꯭ꯔꯒ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦ ꯍꯣꯏ ꯌꯨꯝꯒ ꯏꯄꯥꯝꯒ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯌꯥꯝꯅ ꯂꯥꯞꯅꯗꯤꯌꯦ ꯏꯅꯛ ꯅꯛꯑꯦ ꯈꯨꯟ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯦ ꯈꯨꯟ ꯊꯪꯅꯕ ꯈꯨꯟꯗꯅꯦ ꯑꯕꯦꯝꯃ ꯌꯦꯡꯍꯜꯂꯣ ꯍꯥꯏ ꯃꯍꯥꯛ ꯇꯨꯝꯈꯔꯦ ꯃꯍꯥꯛ ꯁꯨꯝꯕꯁꯤꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯤꯁꯦ ꯑꯩꯅ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯐꯔꯒ ꯇꯨꯝꯃꯦꯕ ꯑꯉꯥꯡꯅꯤꯅꯀꯣ ꯃꯔꯛ ꯃꯔꯛꯇ ꯃꯥꯁꯨ ꯑꯗꯨꯝ ꯀꯗꯔ ꯃꯆꯥ ꯃꯆꯥ ꯑꯃꯃꯝ ꯇꯧꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕ ꯇꯥꯗꯦ ꯍꯥꯏꯌꯦ ꯑꯣ ꯋꯥ ꯉꯥꯡꯕ ꯇꯥꯗꯦ ꯍꯥꯏꯔꯣ ꯉꯁꯥꯏꯅ ꯍꯥꯏꯔꯧꯗꯅ ꯑꯩꯅ ꯇꯞ ꯇꯞꯅ ꯉꯥꯡꯉꯒ ꯂꯩꯗꯨꯒ ꯑꯕꯦꯝꯃ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯉꯥꯡꯈꯩ ꯇꯨꯝꯈꯔꯦ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦꯀꯣ ꯂꯥꯏꯐꯁꯦ ꯑꯦꯟ ꯇꯧꯔꯒ ꯇꯧꯕ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯁꯤꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏꯉꯩ ꯅꯣꯏꯁꯨ ꯆꯦꯠ ꯇꯧꯔꯛꯇꯦ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯗꯨ ꯌꯥꯝ ꯇꯞꯅ ꯉꯥꯡꯉꯤꯅꯣ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯪꯊꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯣꯏꯔꯛꯑꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇꯗꯤ ꯁꯥꯊꯤꯅ ꯉꯟꯅ ꯉꯟꯅ ꯇꯨꯝꯅꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯋꯥꯈꯜꯗꯣꯀꯣ ꯑꯩ ꯈꯣꯟꯁꯦ ꯃꯌꯥꯝꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯇꯞ ꯇꯞꯅ ꯉꯥꯡꯉꯤꯅꯦꯕ ꯕꯠ ꯑꯦꯅꯤꯋꯦ ꯑꯩ ꯈꯤꯇꯪ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯛꯑꯒꯦ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯁꯤꯒꯤ ꯁꯥꯎꯟꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯆꯦ ꯋꯥꯔꯝꯒꯅꯤ ꯑꯉꯥꯡ ꯆꯦꯟꯕꯁꯦ ꯆꯦ ꯋꯥꯏ ꯑꯁꯥꯄꯇꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯁꯨ ꯄꯨꯔꯥ ꯁꯦꯂꯨꯠꯅꯤ ꯃꯌꯥꯝ ꯃꯆꯥ 8 ꯄꯣꯛꯏ 9 ꯄꯣꯛꯏ 10 ꯄꯣꯛꯄꯁꯨ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯃꯣꯏ ꯁꯥꯊꯤꯅꯪ ꯀꯃꯥꯏꯅ ꯃꯇꯝꯗꯨꯒꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯌꯦꯁ ꯈꯨꯃꯟ ꯆꯅꯨꯅ ꯍꯥꯏꯌꯦ ꯑꯩꯗꯤ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈꯤꯕ ꯀꯨꯏꯔꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯌꯦ ꯍꯣꯏ ꯃꯌꯥꯝ ꯌꯦꯁ ꯈꯨꯃꯟ ꯆꯅꯨꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯀꯁꯔ ꯀꯄꯜꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯃꯌꯥꯝꯅꯀꯣ ꯑꯩꯗꯤ ꯀꯃꯦꯟꯗ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕꯁꯦ ꯑꯩ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯅꯤ ꯃꯌꯥꯝ ꯀꯁꯔ ꯀꯄꯜꯅ ꯌꯥꯝ ꯆꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯏ ꯑꯩ ꯍꯥꯏꯔꯣ ꯈꯔꯃꯨ ꯍꯥꯏꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯅꯣꯏ ꯂꯥꯏꯛ ꯇꯧꯗꯦ ꯑꯝꯇ ꯂꯥꯏꯛꯀ ꯃꯥꯟꯅꯗꯦ ꯚ꯭ꯌꯨꯋꯔꯁꯀ ꯂꯥꯏꯛꯀ ꯃꯥꯟꯅꯗꯦꯕ ꯑꯝꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦ ꯅꯣꯏꯅ ꯂꯥꯏꯛ ꯇꯧꯔꯒ ꯑꯩ ꯄꯩꯁꯥ ꯐꯪꯗꯦꯕ ꯀꯩꯁꯨ ꯈꯪꯉꯕ ꯂꯥꯏꯛ ꯇꯧꯔꯒꯅꯦ ꯃꯣꯇꯤꯚꯦꯠ ꯑꯣꯏꯌꯦꯕ ꯋꯥꯈꯜ
ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯣꯏꯅꯦꯕ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯔꯒꯗꯤ ꯆꯦ ꯍꯣꯏꯗꯥꯗꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏ ꯒꯣꯜꯗꯟ ꯁꯣꯞꯄꯤꯡꯅ ꯍꯥꯏꯌꯦ ꯒꯣꯜꯗꯟ ꯁꯣꯞꯄꯤꯡꯒ ꯊꯣꯜꯂꯤ ꯃꯥꯏ ꯃꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤ ꯅꯩꯌꯦꯕ ꯑꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯗꯤꯐꯦꯟꯁꯇ ꯂꯩꯌꯦ ꯑꯩꯈꯣꯏ ꯗꯥꯗꯣ ꯑꯗꯨꯅꯅꯦ ꯎꯗ꯭ꯔꯤꯃꯦꯅ ꯅꯣꯏ ꯈꯪꯉꯕ ꯃꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯌꯦ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯆꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯗ꯭ꯔꯤꯅꯦ ꯆꯦ ꯇꯨꯝꯕ ꯉꯥꯏꯕꯤꯔꯤꯅꯦ ꯅꯨꯡꯁꯤꯌꯦ ꯅꯪꯅꯤ ꯌꯥꯝ ꯆꯝꯃꯤ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯔꯤꯛ ꯇꯝꯁꯤ ꯍꯥꯏ ꯂꯥꯏꯛ ꯇꯧꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯉꯤ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯀꯁꯥꯔ ꯀꯄꯜ ꯍꯥꯏꯁꯦ ꯍꯣꯏ ꯀꯁꯥꯔꯒꯤ ꯃꯤ ꯃꯥꯜꯂꯦꯀꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯀꯁꯥꯔ ꯀꯄꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯇꯩꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯇ ꯂꯥꯏꯛꯀ ꯚ꯭ꯌꯨꯒꯁꯦ ꯏꯀ꯭ꯋꯦꯜ ꯑꯣꯏꯔꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯩꯁꯨ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯩꯔꯤꯌꯦ ꯑꯗꯩꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯃꯌꯥꯝ ꯍꯔꯥꯎꯔꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯥꯏꯛꯀ ꯀꯩꯅꯣꯒꯁꯦ ꯏꯀ꯭ꯋꯦꯜ ꯑꯣꯏꯕꯁꯦ ꯃꯥꯟꯅꯕꯁꯦ ꯑꯗꯨꯀꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯅꯤꯡꯕꯅ ꯑꯁꯥꯄꯇꯤ ꯑꯩ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗ ꯀꯣꯏꯅꯤꯡꯕ ꯃꯐꯝ ꯃꯌꯥꯝ ꯂꯩꯌꯦ ꯑꯩꯁꯦ ꯆꯍꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯣꯂꯦꯖꯀꯤ ꯇꯨꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯒꯅꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯝꯖꯅꯤꯡꯕꯀꯣ ꯑꯗꯨꯒꯅꯦ ꯍꯥꯏꯗꯤ ꯏꯍꯩ ꯍꯩꯇꯦꯕꯀꯣ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯍꯩ ꯍꯩꯇꯕ ꯑꯗꯨꯒꯩꯗꯤ ꯐꯣꯇꯣꯕꯨꯗꯤ ꯄꯨꯡꯅꯝꯇ ꯅꯝꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯂꯧꯔꯁꯨꯅꯦ ꯃꯍꯪ ꯃꯔꯥꯡ ꯈꯪꯗꯦꯕ ꯃꯇꯝꯗꯨꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯃꯣꯕꯥꯏꯜ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯃꯦꯃꯣꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯏꯇꯩꯒ ꯃꯉꯥꯜ ꯂꯩꯕꯤꯒ ꯂꯥꯛꯅꯤꯡꯉꯤ ꯁꯥꯊꯤꯅ ꯑꯁꯥꯄꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯦ ꯄꯣꯛꯆꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯁꯤꯌꯦꯕ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅꯁꯨ ꯀꯁꯥꯔꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯅꯨꯡꯁꯤꯐꯝꯁꯨ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅꯁꯨ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯑꯃꯔꯣꯝꯗꯀꯣ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯑꯩꯅꯗꯤ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦꯕ ꯌꯦꯡꯉꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯌꯦꯡꯉꯨ ꯑꯩꯁꯨ ꯀꯁꯥꯔꯗ ꯂꯥꯛꯅꯤꯡꯉꯤ ꯂꯥꯛꯎ ꯀꯁꯥꯔꯗ ꯀꯣꯏꯔꯛꯎ ꯃꯌꯥꯝꯗ ꯍꯥꯏꯔꯦ ꯆꯤꯟꯁꯤꯒ ꯃꯌꯥꯝ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯀꯣꯏꯅꯤꯡꯉꯤ ꯂꯣꯏ ꯆꯠꯅꯤꯡꯉꯤ ꯈꯟꯗ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯤꯡꯕ ꯊꯨꯡꯉꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯉꯥꯜꯂꯩꯕꯤ ꯈꯤꯇꯪ ꯆꯥꯎꯈꯤꯁꯅꯨ ꯃꯉꯥꯜꯂꯩꯕꯤ ꯈꯤꯇꯪ ꯆꯥꯎꯔꯒ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯦꯟ ꯇꯧꯖꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯌꯦꯡꯉꯣ ꯄꯨꯡ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯁꯜꯂꯦ 11:02 ꯇꯥꯁꯜꯂꯛꯑꯦ ꯃꯉꯥꯜꯂꯩꯕꯤ ꯁꯨꯝꯃꯒꯦ ꯑꯩ ꯇꯨꯝꯅꯤꯡꯃꯟꯕꯁꯤ ꯂꯣꯏꯔꯦ ꯇꯨꯝꯕꯁꯦ ꯏꯗꯤꯇꯤꯡ ꯇꯧꯁꯤꯔꯥ ꯇꯨꯝꯁꯤꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯦꯀꯣ ꯑꯃꯨꯛꯀ ꯃꯔꯛꯇ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯁꯪꯒꯣꯝ ꯁꯦꯝꯃ ꯄꯤꯊꯛꯇꯣꯏꯅꯤ ꯃꯉꯥꯜꯂꯩꯕꯤꯁꯦ ꯑꯗꯨꯅ ꯑꯩꯁꯦꯀꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯁꯦꯝꯕ ꯉꯝꯃꯒꯗꯤ ꯑꯩ ꯊꯥꯡꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯉꯝꯅꯕꯗꯤ ꯍꯣꯠꯅꯩ ꯁꯥꯊꯤꯅ ꯋꯥꯏꯀꯣ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯦꯕ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯨꯝꯃꯨꯀꯣ ꯋꯥꯔꯧꯒꯅꯨ ꯑꯩ ꯂꯥꯏꯐ ꯑꯦꯟ ꯇꯧꯖꯔꯒꯦ
ꯅꯨꯡꯁꯤꯌꯦ ꯇꯧꯅꯤꯡꯗꯦꯕ ꯌꯥꯔꯔꯣꯏ ꯂꯥꯏꯞꯇ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯗꯤꯅꯦ ꯑꯩ ꯇꯨꯝꯃꯔꯣꯏꯗꯣ ꯍꯌꯦꯡ ꯍꯧꯒꯠꯇꯣꯏꯅꯦ ꯍꯌꯦꯡ ꯍꯧꯒꯠꯇꯣꯏꯕ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯀꯥꯟꯗꯣ ꯑꯣꯏꯗꯤ ꯀꯥꯏꯗꯕ ꯁꯤ ꯄꯥꯔꯝꯒꯦ ꯆꯦ ꯃꯉꯥ ꯂꯩꯕꯤꯅ ꯃꯤ ꯃꯁꯛ ꯈꯪꯗꯕꯩ ꯀꯞꯄꯤꯗꯣ ꯑꯩꯒꯤ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯏꯃꯥ ꯏꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯏꯆꯦ ꯏꯄꯨꯔꯣꯏꯕꯗꯣ ꯀꯣꯚꯤꯠꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯏꯄꯥꯝꯗ ꯂꯩꯔꯦ ꯍꯣꯏ ꯃꯥ ꯑꯩ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯅꯪ ꯒꯣꯜꯗꯟ ꯁꯣꯞꯄꯤꯡ ꯌꯥꯝ ꯀꯩꯅꯣꯅꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯀꯣꯚꯤꯠꯁꯦ ꯁꯥꯊꯤꯅ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯅꯪ ꯀꯃꯥꯏꯅ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯩꯒꯤ ꯂꯩꯇ꯭ꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯦ ꯁꯥꯊꯤꯅ ꯂꯤꯟꯊꯣꯏꯅ ꯍꯥꯏꯌꯦ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯅ ꯑꯗꯣ ꯒꯣꯜꯗꯟ ꯁꯣꯞꯄꯤꯡꯒꯤ ꯑꯩ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯈ꯭ꯔꯅꯤ ꯑꯩ ꯇꯨꯝꯈꯤꯔꯣꯏ ꯑꯩ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯦ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯏꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤ ꯃꯃꯤꯡꯗꯤ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡ ꯀꯧꯏꯑꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡ ꯍꯥꯏꯅ ꯀꯧꯏꯁꯦꯀꯣ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡꯁꯦꯀꯣ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯍꯥꯛꯁꯦ ꯃꯄꯥꯝꯗ ꯂꯩꯌꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯆꯥꯁꯨ ꯑꯄꯤꯛꯄ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡꯁꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯤꯟꯊꯣꯏꯅ ꯍꯥꯏꯌꯦ ꯋꯤꯁ ꯋꯥꯟ ꯗꯦ ꯀꯁꯥꯔ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯎ ꯂꯥꯛꯎ ꯀꯁꯥꯔꯗ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯅꯤꯄꯨꯔꯒꯤꯔꯣ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡꯁꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯃꯥ ꯕꯕꯥꯅ ꯌꯥꯗꯤꯌꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯗꯨꯀꯥꯟ ꯇꯧꯔꯝꯃꯦ ꯃꯥꯅ ꯄꯥꯏꯔꯝꯕ ꯑꯦꯀꯥꯎꯟꯅꯤꯌꯦ ꯆꯦ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯐꯥꯔꯦ ꯑꯗꯨꯒ ꯅꯪ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯪꯒꯤ ꯑꯉꯥꯡ ꯌꯥꯎꯏꯗꯣ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯌꯦꯡꯕ ꯇꯥꯔꯒꯗꯤꯀꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯌꯣꯔ ꯊꯦꯡꯅꯁꯤꯀꯣ ꯅꯪꯒꯤ ꯑꯦꯀꯥꯎꯟꯁꯤ ꯃꯃꯤꯡꯗꯤ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡ ꯍꯥꯏꯅ ꯑꯩ ꯀꯣꯛꯇꯗꯤ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡ ꯍꯥꯏꯅ ꯂꯩꯈ꯭ꯔꯅꯦꯕꯀꯣ ꯃꯦꯃꯣꯔꯤꯗꯗꯤ ꯑꯗꯨ ꯀꯣꯟꯅ ꯑꯣꯟꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯪꯉꯔꯣꯏꯀꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣ ꯑꯩ ꯃꯤꯡꯗꯤ ꯅꯤꯔꯃꯂꯥ ꯀꯧꯏ ꯆꯦ ꯅꯨꯄꯤꯅꯤ ꯆꯍꯤ 3 ꯈꯔ ꯍꯦꯜꯂꯦ ꯍꯣꯏ ꯑꯉꯥꯡꯗꯣ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯁꯦꯝꯃꯨꯀꯣ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯕ ꯇꯧꯒꯅꯨ ꯑꯗꯨꯒ ꯀꯩꯅꯤ ꯍꯥꯏꯕꯗ ꯋꯥꯈꯜ ꯁꯣꯟꯊꯅ ꯂꯩꯅꯀꯣ ꯐꯠꯇꯕ ꯂꯝꯕꯦꯟ ꯀꯩꯀꯥ ꯆꯠꯄ ꯇꯧꯒꯅꯨ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ ꯏꯆꯥꯒꯤꯗꯃꯛꯇ ꯀꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯖꯁ ꯅꯪꯅ ꯆꯤꯆꯦ ꯀꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯨꯡꯁꯤꯅ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯗꯤ ꯅꯠꯆꯗꯦ ꯑꯩꯒꯤ ꯏꯊꯤꯛ ꯂꯩꯖꯗꯦꯕꯀꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯆꯥꯗꯣ ꯆꯍꯤ 3 ꯐꯥꯔꯤꯀꯣ ꯑꯗꯨꯒ ꯀꯣꯚꯤꯠꯇ ꯅꯥꯔꯒ ꯃꯄꯨꯔꯣꯏꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯍꯥꯏꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯅꯪ ꯑꯉꯥꯡꯗꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯕ ꯆꯍꯤ 3 ꯐꯥꯔꯤ ꯍꯥꯏꯔꯕꯅꯤꯅꯀꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯤꯔꯃꯂꯥꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯗꯤ ꯏꯄꯨꯔꯣꯏꯕ ꯌꯦꯡꯉꯒ ꯂꯩꯔꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯤ ꯐꯖꯅ ꯁꯦꯝꯃꯨ ꯑꯗꯨ ꯀꯁꯔ ꯀꯞꯐꯅꯁꯨ ꯍꯥꯏꯔꯤꯁꯦ ꯎꯔꯕ ꯑꯗꯨꯅꯤ ꯅꯤꯔꯃꯂꯥ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯕ ꯇꯧꯒꯅꯨꯀꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃꯁꯨ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦꯕꯀꯣ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯁꯤꯌꯣꯔ ꯐꯪꯅꯁꯤ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡ ꯍꯥꯏꯕ ꯑꯦꯀꯥꯎꯟꯁꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯣꯕꯥꯏꯜ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦ ꯇꯥꯍꯧꯕ ꯈꯣꯠꯄ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯉꯥꯜꯂꯩꯕꯤꯁꯦ ꯑꯩ ꯐꯖꯅ ꯁꯨꯝꯕꯤꯔꯒꯦꯀꯣ ꯑꯩ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯒꯣꯜꯗꯦꯟ ꯁꯣꯞꯄꯤꯡ ꯅꯪꯁꯨ ꯐꯖꯅ ꯇꯨꯝꯃꯨꯀꯣ
ꯅꯥꯎꯔꯦꯝ ꯑꯟꯖꯂꯤꯅ ꯍꯥꯏꯌꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯆꯦ? ꯇꯨꯝꯈꯔꯦ꯫ ꯂꯥꯏꯁ꯭ꯔꯝ TVLꯅ ꯍꯥꯏꯌꯦ ꯂꯞ ꯐ꯭ꯔꯣꯝ ꯃꯤꯖꯣꯔꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯂꯥꯏꯁ꯭ꯔꯝ꯫ ꯒꯣꯜꯗꯟ ꯁꯣꯄꯤꯡꯅ ꯍꯥꯏꯌꯦ ꯍꯣꯏ ꯆꯦ ꯑꯩ ꯑꯔꯥꯜꯕ ꯂꯝꯕꯤꯗꯗꯤ ꯈꯣꯡ ꯊꯥꯡꯖꯤꯜꯂꯣꯏ ꯏꯆꯥꯁꯦ ꯃꯤ ꯑꯣꯏꯅ ꯁꯦꯝꯒꯅꯤꯌꯦ꯫ ꯍꯣꯏ ꯆꯦꯁꯨ ꯄꯣꯊꯥꯔꯣ꯫ ꯍꯣꯏ ꯒꯣꯜꯗꯟ ꯁꯣꯄꯤꯡ ꯒꯨꯗ ꯅꯥꯏꯠ꯫ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯁ ꯈꯨꯃꯟꯅꯁꯨ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯃꯌꯥꯝ꯫ ꯒꯣꯜꯗꯟ ꯁꯣꯄꯤꯡ ꯅꯪꯁꯨ ꯐꯖꯅ ꯇꯨꯝꯃꯨ ꯀꯩꯝ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯅꯪꯅ ꯍꯥꯏꯗꯣꯀꯣ꯫ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯣ ꯍꯥꯏ꯫ ꯑꯣꯀꯦ ꯑꯩ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ꯫ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ꯫